Hauzik ahanbada maruoiba pau Manipurda haukiba pung kunmari asida mioi humfumapan nauna COVID-19 positive oikre laina asina maram oiduna mioi amata sikhide Chief Minister Health for All scheme ngasi CM Secretariat ki Darshan Hall da Chief Minister N Birena launch taukre Athwan abomaigi aroiba mathau mangam ngasi thangmai banda leibat langol tarung khulda pangthokre Chief Minister na Athwan abomaigi Memorial Park ama sanaba urep uyung tamkhre Amadi adungai Englising amaga chamapan hufutaraga mathoida India amadi Pakistan gi landa Indiana mai pakhiba chahi yankhai farakpabu ningsingduna ngasi leimakhongda leiba Red Seal Division gi auditorium da Swarnim Vijay Bars ki thoram pangthokre Miyamna government na piba COVID-19 gi SOP sing ningthina ngakna chatuna chathopa matamda mask piba sanitizer sizinaba khutsa seng na toina hambiba amasung foot taruk ki distance ngakna chatpa haiba chanakang lon sing asi tunginduna COVID-19 dagi ngakthokminasi loinana chahi 19 gi mathakta leiba mioi sing na COVID-19 vaccine soidana kapthokpiyu PONYTV gi numidang gi pau midyeng tabirep singbu taramna okcheri hauzik pau sandokna pizari Manipurda haukiba pung kunmari asida mioi humfumapan nauna COVID-19 positive oikre laina asina maram oiduna mioi amata sikhide sample punna listing ani chataret marifu test taubada hairiba casing asi confirm taukibani COVID-19 command control room na hairi positivity rate asi chada ani dasmik manga oikhi hairiba pungfam asida mioi taramari covid tagi fagalaktuna discharge taukre Hauzik state asigi COVID-19 case masing asi lag ama listing kunithoi chamari kuntraga nithoi yaure loinana sikhiba masingna listing amaga chanipan marifu mapan sure haina COVID-19 command control room dagi thadorakpa cherol amana phongdokle ngasi election commission of Indiana ngasi haikre hauzik lairiba Manipur Legislative Assembly asigi term asi ing lising aniga kunithoi March ki tang tarama pan faubada loiragani Goa gi ing lising aniga kunithoi gi March tara mangada Punjab ki ing lising aniga kunithoi gi March kuntareta Uttarakhand gi ing lising aniga kunithoi gi March kulhumdoida aduga Uttar Pradesh ki na ing lising aniga kunithoi gi Me tara marida matam loiragani maram asina election pangthokliba state natraga UT singa mari leinaba officer sing matam sangna makhoi gi home district natraga mafam singda posting matam sangna taduna lakpa sing mikhalga mari leinana hairiba mafam sing asida nauna posting pidanaba ECI na hairi National Health Mission amadi Directorate of Health Services Government of Manipur na sinduna CM Health for All scheme ngasi CM Secretariat ki Darshan Hall da Chief Minister N Birena launch taukre scheme masi paikhatpada survey chathanaba gidamakta mobile phone amasung tablet yauna health tool amasung instrument sing tongan ba health and wellness center singi asa worker tara dasu yenthoki Thauramadu da MP Laisemba Sana Zauba Education Minister S. Rajan, Youth Affairs and Sports Minister Letpau Haukip, Forest Minister Awangbo Nyumai, CAF and PD Minister T.S. Chaturbarta, MLA Haikam Dingo, MLA L. Rameshwar, MLA Dr. Sapam Ranjan, Chief Secretary Dr. Rajesh Kumar Amasung Additional Chief Secretary Health and Family Welfare V. Bumlun Mangsu Sarogyakhe. Ingi area da kasi semkat liba mayam si yambio lambi da yambio health sector da yambio education sector da yambio any kind of the last 4.5 years the white paper thola ni total 47% of the total budget nearly koi hill tha de thola ni hoji
Swaida, Penota, PWD Minister wearing at the Swida, Pamaga Lamlay later to the port Mayana, and Salayon Pakwa, and Smina, Cindy, the good Perduma, Chingy leaders into the Makana, Manipur later. More than Manipur to Adam is saying. She laid the law in them, Monomo take a lady. Mantri Werga. I took a poor man and other Salayon Pakwa, prior to Bomena with a MP, the Tampaki Mina MP. Haukiba September Kunithoida, Tamenglong District ta Kutlai Paiba Lalhobani Chingnaba Mioi Karana Paduna Pukraga Miha Tina Hatopiram Laba Atwan Abomaigi Aroiba Mathomangam Ngasi Thangmai Banda Laiba Langol Tarung Khulda Pangthokre Thauram Adu Saihau Isai Amaga Loinana Tiliba Miyamna Pastorga Loinana Lai Kuramduna Ingna Chikna Hodokhe Thauram Aduda Chief Minister N Birensu Sarugyakhe Chief Minister na Atwan Abomaigi Memorial Park ama sanaba urep uyungsu tamke. Paumi singna hangba wahangi paukum amada Chief Minister N Birena hai handag ikui-kuidriba matam asida state asida civilian singda chathariba mihan mipun sing asi government na yamna hangchin na lawi. Abomaigi case asi National Investigation Agency NIA na paiduna hauzik mihad asida chenariba sing buk taunaba thabak laukhatba haure. Government gi thausildi lamdam asigi law and order ngakna thambani haina paladuna NIA na chathariba investigation asida government nasu mateng pangani haina phongdokhe Atwan Abomaigi aroiba mathau mangam pangthokpagi thauram aduda JAC against the brutal murder of Atwan Abomaigi convener Mazabung Gangmai Laikhidraba Atwan Abomaigi apokba Namjin Lungbau Abonmai Mahaki Loinabi Filawan Abonmai amasung Machengluang Baptist Church ki Pastor Tadonvau su sarugyakhi Athongi sigi thogdok sigi matang da mungarang koki civilian sing da leping ada noi caption ba sumba yamna mase handak mari banga handak ki hamuk sidai da athongi matang da si tolai ko tolai mase ekoi government yam seriously lowe aduga tomorrow ina athongi tawgriba mi hat se koi yam sathina koi da manipur pumada manipuri punamakta ai basing tamna leiba punamakta sok toba aduguma pora mani aduna koi NIA na ai NIA government of India gi ai home ministry ai thagale NIA gi da yam thuna lobira kanda moina mari leina basing book tongno process to buse masi khwaidagi ai positive of statement in a way nung si habili wakan si ipam sa si wala kani mahag na ni mo kung karakanda miyang gimamanga memeng amadi masak ut pa misak ay gini matik mugun na iba nupa ama wala kani hana ahan do na haram handak thokhi bisi ay giwakan sila dum samhana kani nahan thokhi ba thodo gari stand han amana wari ni khibdo handak thokhi bisi asi were hani wakan si ewan na ba Adungay Inglising amaga chamapan humfutaraga mathoida India amadi Pakistan anigi marakta Sokna khiba landa Indiana maipa khiba chahi yankai farakpabu ningsingduna ngasi laimakhongda laiba Red Silgi Auditorium da Swarnim Bijay Varsky thauram pangthokre thauram aduda Manipur gi Governor Laganation Retired Lieutenant General Laifrakpam Nisikanta Singh amadi Retired Lieutenant General Konsam Himalaya su sarugyakhi thauram aduda Governor Laganation na Thauna Pharaba Lanmi Singda Bir Chakra amadi Asok Chakra piduna ikai khumnaba utki I feel and proud to say that our army, our defense forces is one of the best forces in the world. The reason is, we believe that it is not the guns that fight, the hand that fights.
It is not the hand that fights, it is the heart that fights. India amasung Myanmar anigi marakta yungliba border pillar number 82 amasung 83 gi mafam hongdok lambana border pillar oina chanabaya roi haina United Committee Manipur UCM gi President Joy Chandra Konthozamna phongdokre UCM gi team amana Paumi Singa loinana tha asigi taramathoi amasung taranithoi da hairiba Indo Myanmar border pillar sing asi yengsin khongchat aduda hana lairamba nongkam Satang Khunda traditional border pillar oina gehu pambida haklaga lairamba adu mai thadokpagi khudam phangki amade pillar yungliba mafam adu hongdoklamki mafam asibu semjin sajinanaba honaruba khun asigi ningthau bo Myanmar army na ot neibiki haiba wafam kayasu khangba ngamlakhi hairi mafam aduda lairiba khunja singna haiki makoidi border pillar asibu kannanaba Charol Surol Kayadagi Honaduna Lakli, Makoina Honazaba, Kaktamak Ngaire, border pillar Asibu, Kananaba Honabada, Barmagi, Jelda, Fauba, Lairuba, Kunjayaure Haina, Pendaba, Fungdoraki. Government Asina, Laufam Tokba, Taudangdi, Lobidaba, Maramna, Mankiva, Lamsing Asi, Amukhana, Fangani Haibagi, Tazaba, Kunja Singda, Lehodre. Minister of State for External Affairs and Education, Dr. R.K. Ranjanna, External Affairs Border Cellgi official team ama, October tha asigi manungda laknaba mari lainaba authority da haikre. Haibagi pau, tamladuna UCM gi President Joy Chandra na hai, hauzik chayen ariba boundary pillar sing asi verified taugani haibagi thazaba UCM da pirakiba laikre. Hairiba wafam asi athuba matamda thabakta onthokpiu haina mahagna makatana phongdokke Manipur University da tongan ba course sing da tamnanabagi damakta chathariba entrance test sing asida mamang chahida MU da thokiba question leak oibagi thodok thing asi thoktanaba Manipur University Student Union Musuna kupna yengsinjaduna lakli Adubu, Laibak Tibadi, Handaki, Yamna Fazana, Chatharagliba, exam sing asida, question leak oibegi, Yaubra, Haibagi, Mipaiba, Pognari Baga, Loinana, Ngangna Saknaba, Tauriba Asi, Musuna, Haksina Lawi, Hairi, question leak oiki, Haibagi, Kudam Changdam, Lebiba, Yauragadi, Musuda, Haibiraknaba, Haizari, Amadi, Fataba, Taubasingi, Matakta, Action, Lakwachanaba, Amadi, Asengba, Achumba, entrance test, Oinanabagidamak, Mahiroi Singh, Amadi, community Kuding Magna, Mateng Pangbinaba, Musugi, Maikaidagi, Appeal Tauzari Haina, Union, Gi President, Maibam Michael Singh na, Fongdorakli. Department Karagi entrance test question leak with problem for like you the number of the problem sing and the Henbea de Haidana. Dipton Dama Department using Amadi, MU authority can authority sing the Kumna incident and dressing a second talk to the Lawi. Masidashu, Manipur University students in the welfare and to Lajariba, Manipur University student union Musu, Nasuangam Mating Tozaduna, was asking him Mating Pangdana and dressing a say problem Tokana, Pantuna with the Mutanasi Pauli incident, Senazadan and Lawi. Ngasi None District ki manung channa leiba Luangcham Khul Part 1 da lakadauriba Yangkhai Humdoi Suba Tamenglong ST Assembly Constituency election gi BJP gi candidate oina Mikhal Thengnagadauriba Huri Golmaibu support tawi haiba Fongdokpa amadi mahaki election office hangdokpagi thauram ama pangthokre Huri Golmai asi BJP state executive ki active member oibata natana Tamenglong gi retired DFO ni Tauramaduda Mahagna Haiki, Mahaki Pandamdi, Women Empowerment, Tamenglong, Amadi, None Districti, Lawu Singubagi, Tabak Asi Atopa, Sinfamna Sindokpa, Education Sector, Medical, Amasung Lambi Thong Pagatnaba, Honabani. Mahagna Haiki, Tamenglong Districti Oina, Miyambu, Luchingba Ngamba, Amasung Prazagi Apamba, Kangba Ngamba, Achumba, Luchingba Ama, Darkar Oi. Tauramaduda Mari Lainana. Maru oiba mioi sing da lengyan fisu khudol tamke Haukiba October 12 da local cable TV amagi nungthil pung barogi pauda 7 Andro AC gi ex MLA TH Shyam Kumar bu 7 Andro gi manung channa lairiba polling booth 7/31
ꯅꯤꯡꯊꯧꯅꯥꯏꯗ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯄꯣꯂꯤꯡ ꯑꯁꯤꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯊꯧꯅꯥꯏꯗ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ MLA TS ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯇꯣꯉꯥꯟꯕ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯃꯔꯨꯝ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅꯁꯨ ꯗꯦꯕꯂꯞꯃꯦꯟꯠ ꯋꯥꯔꯛ ꯇꯧꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯅꯥꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯏꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅꯥꯏ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤꯅ ꯆꯦꯔꯣꯜ ꯑꯃꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯍꯣꯜꯗ ꯃꯅꯤꯄꯨꯔ ꯌꯣꯒꯥꯁꯅꯥ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯁꯦꯀꯦꯟ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯌꯣꯒꯥꯁꯅꯥ ꯁ꯭ꯄꯣꯔꯠꯁ ꯆꯦꯝꯄꯤꯌꯟꯁꯤꯞ 2012 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ, ꯂꯩꯁꯥꯡꯊꯦꯝ ꯏꯕꯣꯝꯆꯥ, ꯗ꯭ꯔꯣꯅꯥꯆꯥꯔ꯭ꯌ ꯑꯦꯋꯥꯔꯗꯤ S. ꯕ꯭ꯔꯖꯃꯣꯍꯟ, Chief Advisor Yogasana Sports Association Dr. N. Rajendro, Retired Director MDS Dr. N. Chauba Singh, President Yogasanana Dignitary Singh Oina Saruk Yaki. Tongan-tonganba category da sanaroi Yankhaiga Marina Saruk Yaduna Pangtokhi. Maharaja Laisemba Sanazaubna Thauram Aduda Haiki Yoga Haibasi Yamna Liraba Pugning Amasung Hakjangda Kanaba Piba Sazen Makal Amani Ngasi Anirak Suba Oina State Championship Pangthokpa Ngambasi Nungaiba Fawi. Sanabada Yamna Hotnaba Kanba Manipur Gumba Lamdam Asidagi Makatana Olympic Fawa Yoduna Malemgi Sanabungda Idamdamgi Sanaroi Kayana Achoba Fambak Amak Kalakba Ngamba Oiragani Haina Mahakna Makatana Fongdoke. Yoga si in a sporting event amada koi puthorang na ba kusalang na ba hona bada koi ngasi maisana lawiba sikuma thodang se koi thagataba ngamde ngasai jo haibi khre ngasi koi gi angang sing maroina koi gi Manipur gi angang sing sti mayam ne khangbire yamna koi da talent leiba aduga koi gi sigumba koi gi kala haigadra koi art and culture da yamna koi da lu da tong da yauba aduga yam flexible oiba koi si yamna thot pa noba chana badu oiraga koi gi malem gi international gi dugumba phampak Harabada Lakadoriba, Olympic yoga siki, Manamatum Pagumba, Tazabadu, from the sound and Lizay. Lepa Laitana Chatharakpa Oina Ngasisu, Sanjenbam Kunau Amadi, Sanjenbam Kulenda, BJP Lamlai Mandalgi, President N. Irabotki, Lamjing Makada, Boot Level Mifam Ama, Pangthokre. Ngasigi Mifam Aduda, Hanigi General Secretary Organization, Hauzigna, Party ki Advisor Oiriba, W. Gopalna Athoiba Mithunglen Oike. W. Gopalna Hai Lakadauriba Taranithoi Suba General Election da Kararoi Haina Kibadagi Sa Olakpa Mi Yaure. Atopa Kendra Singi Mamangda Lamlai Kendra Ni Haibada Ikaiba Faure. Asigumba Gunda Hinsa Taubada Ikaiba Khangdaba Sing Asidagi Aikoi Cheksinsi. Kendra Asidagi Chaukhat Lamjelda Yauba Ngamnanaba BJP gi MLA ama kahansi. Ngasigi boot level mifam aduda October 12 da thokiba hinsa thodok adu yamna kanna yaningdaba fongdokhi. Imphal East ki Manungchanna Laiba Molkon Village ki Community Hall da Cooking Gas Set Central Lever Card Ishram Amadi Hakselgi Tengbang Card PMJ Sabagi Thauram Ama Pangthokre. Ishram Lever Card Asi Unorganized Workers Singi Oina BJP Government na Inglising Aniga Kunmathoi gi August ki Tang Kuntarukta Haudokhibani. Chahi Tara Taruktagi Yankhaiga Nipan Faubagi Manungda Laiba Nupa Amadi Nupi Sing Karigumba Accidenta Laikidaba Thokpada Scheme Asigi Makada Lupa Lak Anigi Insurance Oina Fangani. Aduga accidenta fibam thina sokpa oiragana lupa lak ama fangbaga natana social security scheme kayadagi khudongchaba lawbayai. PMJ health card asina maru oina heart, liver, kidney amadi brain gi anaba lakpada lupa lak mangagi kanaba fangani.
Maram aduna mipum khudingmak na card sabiyu haina BJP Manipur Pradesh Medical Cell gi convener Dr. Kala Singh na phongdokhe. Thauram aduda Molkon Gram Panchayat ki Upapradhan Dhaman Rai member Amrit Dal amadi village chairman Biliran Bistasu saruk yakhe. Manipuri Bengali colony da laiba Haisnam Kalyana tha asigi tang taramathoy da masagi anaba amana maram oiduna ikhang khanghodana laikhidabada apunba lamjing lop all na awaba phongdokpaga mifam ama pangthokre. Thauram adu lupki president Laitonjam Dilip na mifam mapu oiduna Manipuri Bengali colony da pangthokhi. Loop asigi founder member ama oirambata natana well-wisher amadi patron member amasu oiramba Haisnam Kalyana laikhidabada loop asigi member singna minat ani tumina laiduna laikhidrabagi thawaina ingna chikna lairunaba mapuda thaunizaki amadi laikhidrabagi imung manungi awabadasu saruk yakhi. Loop ki advisor Wangkhaimayum Niladhajana Haisnam Kalyana khanjaramba amasung honajaramba thaudang sing miyamda khanghankhe. Lamdam asigi khwaidagi lemjaningai oiraba bodybuilding contest ama oiriba Mr. Manipur bodybuilding contest Englising aniga kunmathoi chatliba chahi asigi December 13 amasung 12 da pangthoklagani haina All Manipur Bodybuilders Association gi President N Ratanna phongdokre. Wafam asi ngarang Khuman Lampak Sports Complex ta laiba All Manipur Bodybuilders ki office ta pangthokhiba paugi mifam amada association asigi president Ratanna phongdokhibani tha asigi kunmarida Englising aniga taramapan amadi Englising aniga kunda pangthokhiba national amasung international competition singda saruk yakhiba amadi mingchat purakhraba sanaroi amadi official sing okpagi thauram amasu All Manipur Bodybuilders Association na sinduna pangthoklagani hainasu phongdokhi. Hauzik aroibada maru oiba pau amukhanna. Manipur da haukiba pung kunmari asida mioi humfuga mapan nauna COVID-19 positive oikre laina asina maram oiduna mioi amata sikhide. Chief Minister Health for All scheme ngasi CM Secretariat ki Darshan Hall da Chief Minister N Birena launch tawkre. Hatwan abonmai gi aroiba mathau mangam ngasi thangmai bandal laiba Langol Tarung Khulda pangthokre. Chief Minister na Atwan abonmai gi Memorial Park ama sanaba urep uyung tamkre. Amadi adungai Englising amaga chamapan vutaraga mathoida India amadi Pakistan gi landa Indiana mai pakhiba chahi yankhai farak pabu ningsingduna ngasi laimakhongda laiba Red Shield Division gi auditorium da Swarnim Vijay Verse ki thauram pangthokre. PONYTV gi numidang gi paumit eng tabiriba singbo kurumjari.